Online manipuri ayuki pau yengbiriba pumnamak puthoi laisramna khurumjari ahanbada maroiba pau iduning thogi post agi lokojrke Itlf ki secretary Muan Toming amadi president ke sun thangi yung ngasi numidang pung 8:30 taba dwaida Mei Thakhre Hmar Kuki ani ke pulma mioi singa paiti Zomi singa kan mamong da kuthongnakre KJC Byfai Council Mate Drive Union Kuki in P Kotu sing appeal tawbada chatre Drive Union sing asigi appeal si maru oina Hmar leader Hmar in P amadi KJC gi secretary Richard Laltal Puya Hmar frog pagi condemnation oina ayamba tawi maram aduna irang nemdaba oibasu yai Angomsa bimol akoizum gi update gi lokocher ke mangkiba angang na hadugi imung apokpi yauna police amadi security official singa aigi staff amasung icha gasu pau faunare police and central armed force singna kanna thiba humbagi thabak chathari tekta kaidina ibungodu phangwa oirisano RPI athawale na DGP Manipur Police Talwang the Mukesh pu rescue tawbina bahaijakre Lamlai 360 gi update gi lokocharake kaisampat leimajam laikai degi mangkiba inaw aduni mingna luang the Mukesh yumdagi thokibadagi thiba khangdan lairakibani pause tabada yamna nungaite tekta kaidina phangba oirisano Turchanpurda Hmar amadi Zomi anigi irang maram oiraga total shutdown lauthokre Kangpukpi district ta thokpa lambi gi accident da kuki ahum Sire amadi aso open kaya yaure hari